Hello guys, good morning mayam ngasidi rau tawraga thongdoni ado ngama khoi ngasi se kaidano jo chatkadaba leibako ado hojik ai morning gi video dei oina haujare ado nga ga thongnaba machangna siga leijare aduga somdana nga se tawba loidore bako ado mayam ai khoi mi likpanina nga se liebako ado aina ngasi nga thongba se kamaina thongi haibado agi mongda ado migi khudongbuna manadeko ado aisu aina thongbado mayamda share tawningdana share tawjarapani video se mayam ado ahanbada nga se tawre aduga nga se tawba matamda yamunna tawreba ko mayam ado agi nga tawdana loina sida leijare aduga asagi thawdo kitang likpana thawdo kitang happe ado ai passpron khara happe ado kali jira haiba jira do khara happe bako ado asigi passpron jira mix nateba ado dunai passpron ga kali jira ga happe ado I mathakta nasai aina tilau chanam singhara sura thame ado so happe tilau so happe ado ga nga oi ngobirani khitang munna ngoradi ko manam namdabani ba chanam gi ko ado nga da su manam namba leidana ko ado su namba phabani ado dona phachana khara munna ngobiro ado ka ngora matungda tomato se ga among ngorani phajana tawna ado mayam tomato se aina khitang sintak na chaning bani na khitang jam hape mai maru ko ina lawthoktre ba ko ado tomato se khara pathalani aduga kanagumbadi tomato se adum thangdaram dai su thakpa jawi aduga kona thakpa su yawi ko aide somai dum thaye aduga sikale re fadigom je chamaga mandoga thamani aduga tomato se adum mayamna su uramani aduga khara pathare ba ko hojikse yamna pathara su haute yamna kaino to so haute ba ko medium dane ba ai khara pathara bani na sagi mulaga aluga do hapchallaga aduga phajana ngobirani ngahak ngobira matungda amu horen amuk magi maroi mapang singdo thakpa matunda mahi tang neiraga haptoine bako ado ngahak kitang amu potse kitang tasalakpa bo ngobirani ba makhum kusalaga mayam kalan bayade si matang sedi aduga yam kaabane bako alu ka sisu aduna mai tafalla kanda soina ngahak ngobire ani ahumlak tawna adoi matungna mayam aina maroi mapang sida leire na sai aina chang tawna lawjare to mayam chu chang tawna lawbiro aisu hinjangi matungina chang tawna hapchare jira jaingang moroko ngahak ngauraga amuk ising asaba oina haptoine bako ising asaba do sigaleye to ising asaba sena hapadi potse ingnam daje hinjang se yam jangna su saudabani aduduna khara jangna su munnaba ko ai asegi tiffin sina ko le mayam warau aduga mahi se kitang thakne ba jam hapoi bako hapaga okhairaga mai khara kalalani si matang se diko haibdi mahi yawbani na mai kalan bajayaba masla maroi mapang se hapamatna mai se mahi haptaba oedi maroi mapang se kasan baneba aduduna ai asi mahi se kangdriba ngaudoine ba ko aduga amuk hangdoga kuppe amuk luthoye adumaina tawre ngahak aduga mahi se finally khara di kangjale ba ko ado kangjala banna hinjang mahi hapai matang jawre aduga hinjang mahi se hapani adona sagi aina alu se ngobada mahi se alu se mullabani mahi se yam jamna haparoi khara khakdum chang tawna hapirani ado ising asabani na hinjang se yam jangna saubane ba ingdam na matam je hinjang sauba su wabane ba adona ising asaba ina happa aduga inga do sida hapchan jarage hinjang se tamtamna saugalabani na aduga thum thakchalaba mahi thum taksalaga amu mahi se kitang kangandoine ba aduga kupsallani aduga thum se yam jangna tha sumayam saumanna su jakpa leibane ba ko do chang tawna thakpire aduga mayam ngasi se ai khoigi imanabegi room da se chattoine ba ko nungdang da dinner gi korei ado aigi sida nga thongba loisan jare aduga hojik ai phadigom kai ka thang le loijare to chabagi video di hapchara roige finally aigi hinjang last samtang jeng hanjaram ge mayam hauni haurai comment tawbiramu ado mahi se kitanga tipsan ge dabo watli atanga sawanni ge morote pase horen thangdaram daira thakke yam jangna tha su hautabane bako
ꯃꯍꯤꯁꯦ ꯈꯔ ꯅꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯑꯩꯅ ꯉꯁꯥꯏ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏꯅ ꯊꯥꯛꯇꯦꯕ ꯈꯔ ꯊꯥꯛꯑꯦ ꯈꯔ ꯊꯝꯃꯦ ꯑꯗꯣ ꯐꯗꯤꯒꯣꯝ ꯃꯇꯝ ꯄꯟꯊꯥꯁꯦ ꯏꯪꯊꯝꯊꯥꯗꯗꯤ ꯐꯗꯤꯒꯣꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯈꯔ ꯌꯥꯝ ꯊꯥꯛꯆꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯩ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯁꯟꯗꯥ ꯑꯣꯏꯔꯝꯗꯥꯏꯗ ꯑꯩꯅ ꯖꯦꯞꯇꯣꯗꯒꯤ ꯄꯣꯠ ꯆꯩ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5 ꯍꯦꯟꯖꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯅꯤꯚꯤꯌꯥꯒꯤ ꯀ꯭ꯔꯤꯝ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯕꯣꯗꯤ ꯋꯥꯁ ꯕꯣꯗꯤ ꯂꯣꯁꯟ ꯇꯧꯔꯒꯀꯣ ꯖꯤꯞꯇꯣ ꯍꯥꯏꯕ ꯑꯦꯞꯁꯦ ꯌꯥꯝ ꯌꯥꯡꯅꯁꯨ ꯌꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯑꯗꯨꯝ ꯍꯣꯡꯅ ꯑꯗꯨꯝ ꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯑꯣꯐꯤꯁ ꯆꯠꯈꯤꯕ ꯃꯥꯅ ꯑꯩꯕꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯗꯤꯅꯔꯒꯤ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯥ ꯃꯈꯥꯗ ꯆꯧꯔꯦ ꯑꯩ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯣ ꯏꯅꯥꯎꯅꯨꯄꯥꯒꯤꯗꯤ ꯆꯥꯛ ꯊꯣꯡꯅ ꯊꯝꯃꯝꯃꯦ ꯉꯁꯥꯏꯒꯤ ꯍꯤꯟꯖꯥꯡꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯩꯒ ꯍꯁꯕꯦꯟꯒ ꯑꯗꯨꯒ ꯑꯥꯗ ꯌꯧꯔꯒ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯞꯇꯤ ꯂꯥꯞꯄꯦꯕ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯐꯦꯁ 1ꯗꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯍꯥꯏꯗꯤ ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯒꯥꯔꯤꯁꯦ ꯊꯝꯃꯝꯃꯅꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃꯈꯛꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯃꯁꯨ ꯃꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ ꯕꯨꯛ ꯇꯧꯔꯒ ꯑꯗꯣ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯝ ꯑꯣꯇꯣꯗ ꯍꯜꯂꯛꯑꯅꯤ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯌꯧꯔꯦ ꯔꯨꯝꯒꯤ ꯃꯈꯥꯗꯅꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯌꯧꯔꯦ ꯑꯗꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯪꯀꯜ ꯑꯟꯇꯤ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯣꯏꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯋꯥꯗꯣ ꯑꯗꯨꯝ ꯍꯪꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯦꯡꯗꯤ ꯊꯦꯡꯖꯜꯂꯦ ꯄꯨꯡ 9:30 ꯃꯥꯄꯟ ꯇꯥꯁꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥ ꯂꯣꯏꯕꯗ ꯊꯦꯡꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯃꯊꯛꯇꯅꯦꯕꯀꯣ ꯑꯗꯣ ꯔꯨꯝꯁꯦ ꯌꯧꯔꯦ ꯑꯗꯣ ꯔꯨꯝꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯥꯒꯤ ꯔꯨꯝꯗꯣ ꯁꯤꯒꯅ ꯂꯩꯔꯦ ꯑꯀꯤ ꯍꯥꯏꯅ ꯑꯗꯣ ꯑꯉꯥꯡ ꯅꯠꯇꯅꯤ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯒ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯨꯃꯤꯟꯅꯕ ꯅꯠꯇꯅꯤ ꯑꯩꯇꯅꯦꯕ ꯇꯣꯉꯥꯟꯅ ꯁꯨꯏꯁꯦ ꯑꯗꯣ ꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯨ ꯑꯅꯤꯈꯛꯀꯁꯨ ꯂꯥꯛꯈꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯃꯣꯏ ꯔꯨꯝꯁꯦ ꯆꯥꯎꯋꯤ ꯁꯤꯒ ꯂꯩꯔꯦ ꯃꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯑꯍꯨꯝ ꯀꯣ ꯑꯗꯣ ꯃꯣꯏ ꯅꯣꯛꯊꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯀꯩ ꯊꯣꯡꯕꯗꯣ ꯌꯦꯡꯍꯜꯂꯤꯅꯤ ꯑꯁꯤꯒꯅꯤ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯕ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯃꯅꯤꯡꯗ ꯏꯟꯅꯔꯧ ꯍꯥꯏ ꯑꯗꯨꯒ ꯁꯤꯅ ꯑꯂꯨꯗꯝ ꯀश्मीरी ꯑꯂꯨꯗꯝ ꯍꯥꯏꯀꯣ ꯕꯦꯡꯒꯣꯂꯤꯒꯤꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯃꯥ ꯇꯟ ꯇꯛꯇ꯭ꯔꯦꯕ ꯑꯗꯣ ꯄꯨꯔ ꯗꯥꯜꯒ ꯀꯆꯣꯔꯤ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅꯤ ꯁꯦ ꯑꯗꯣ ꯃꯥ ꯃꯅꯨꯡꯗ ꯍꯥꯞꯄꯤꯅꯦꯕ ꯇꯟꯁꯦ ꯃꯅꯨꯡꯗ ꯑꯗꯨ ꯇꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯤꯡ ꯐꯤ ꯑꯃ ꯏꯁꯤꯡꯅ ꯆꯣꯠꯊꯣꯛꯑꯒ ꯃꯥꯏ ꯃꯊꯛꯇ ꯀꯨꯞꯁꯜꯂ ꯊꯝꯗꯣꯏꯅꯤ ꯑꯗꯣ ꯆꯥꯔꯝꯗꯥꯏꯗ ꯊꯥꯎ ꯑꯁꯥꯕꯗ ꯍꯧꯔꯒ ꯆꯥꯗꯣꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯗꯤꯅꯔꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯟꯒ ꯑꯂꯨꯗꯝꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯔꯤꯁꯤꯒꯅꯦꯕ ꯀꯆꯣꯔꯤ ꯄꯨꯔꯤ ꯍꯥꯏꯔꯤꯁꯤꯒ ꯑꯗꯣ ꯁꯤ ꯉꯥꯡꯁꯦ ꯃꯥꯗꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯃꯥꯏ ꯃꯤꯡꯁꯤꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯀꯩꯀꯩꯅꯣ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯔꯨꯝꯁꯦ ꯔꯨꯝ ꯇꯨꯔ ꯇꯧ ꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯨꯝꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯂꯩꯔꯦ ꯂꯥꯏ ꯃꯟꯗꯤꯔ ꯑꯁꯤ ꯗꯨꯔꯒꯥ ꯏꯃꯥꯁꯦ ꯃꯥ ꯃꯁꯥꯅ ꯁꯥꯖꯕꯅꯤ ꯍꯥꯏ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯅꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯔꯨꯝꯁꯤꯒ ꯆꯪꯍꯜꯂꯒ ꯌꯦꯡꯍꯜꯂꯤꯅꯦꯕꯀꯣ ꯆꯪꯉꯒ ꯑꯗꯣ ꯑꯩꯁꯦ ꯀꯌꯥꯝ ꯅꯣꯏꯔꯤꯅꯣ ꯅꯣꯏꯕꯅ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯅ ꯊꯥꯖꯕ ꯄꯣꯠ ꯆꯩꯁꯤꯡ ꯀꯣ ꯔꯨꯝꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯚꯦꯔꯥ ꯀꯩꯀꯩꯅꯣ ꯂꯩꯁꯨ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯑꯗꯨꯁꯨ ꯌꯦꯡꯍꯟꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯉꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯁꯤꯅ ꯂꯤꯅꯥ ꯍꯥꯏꯗꯣ ꯃꯍꯥꯏꯒ ꯇꯧꯔꯤꯅꯤ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯃꯥꯁꯨ ꯅꯦꯄꯥꯂꯤꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯗ ꯂꯥꯏꯒꯤ ꯐꯣꯇꯣ ꯊꯦꯠꯂꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯥꯒꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯡꯒꯣꯂꯤꯗ ꯑꯗꯣ ꯑꯩꯗꯤ ꯇꯨꯖꯥꯝ ꯈꯪꯗꯕꯅꯤꯅ ꯕꯦꯡꯒꯣꯂꯤꯁꯦ ꯑꯗꯨꯝ ꯈꯖꯤꯛ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯃꯁꯤꯗꯤ ꯕꯦꯡꯒꯣꯂꯤꯅꯦ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯕꯦꯡꯒꯣꯂꯤꯅ ꯃꯥꯟꯅꯕꯅꯤ나 ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯗꯤ ꯑꯗꯨꯝ ꯐꯣꯇꯣ ꯌꯦꯡꯉꯤ ꯐꯣꯇꯣꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩꯌꯦꯕꯀꯣ ꯅꯣꯏꯖꯔꯒꯁꯨ ꯁ꯭ꯀꯤꯟꯒꯗꯤ ꯁꯤꯁꯤ ꯅꯥꯜꯂꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯑꯗꯣ ꯃꯥ ꯆꯤꯡꯍꯜꯂꯤꯅꯤ ꯑꯗꯨꯒ ꯑꯩꯁꯤꯅ ꯐꯣꯇꯣꯁꯦ ꯌꯦꯡꯕ ꯍꯧꯈꯤꯕꯗꯩ ꯂꯣꯏꯕ ꯌꯦꯡꯅꯤꯡꯕꯗꯨꯅꯦꯕ ꯂꯣꯏ ꯌꯦꯡꯉꯤ ꯑꯃꯁꯤꯅ ꯑꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯅ ꯅꯥꯏꯈꯣꯏꯅ ꯂꯣꯏꯗꯣꯔꯦꯅ
ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯤꯟꯁꯦ ꯂꯦꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯁꯦ ꯆꯠꯈꯤꯕ ꯄꯠ ꯄꯠ ꯆꯠꯈꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦ ꯑꯗꯨꯒ ꯐꯣꯇꯣ ꯌꯦꯡꯕ ꯂꯣꯏꯔꯦ ꯇꯟꯁꯨ ꯍꯧꯅ ꯄꯨꯔꯤ ꯀꯆꯣꯔꯤ ꯄꯨꯔꯤ ꯍꯧꯕ ꯂꯣꯏꯔꯦ ꯑꯁꯤꯒꯅꯦ ꯑꯩꯒꯤꯁꯤꯒꯅꯦ ꯑꯉꯥꯡꯗꯨꯒꯤ ꯂꯤꯅꯥꯗꯨꯒꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯒꯠꯂꯦꯕꯀꯣ ꯃꯣꯏꯗꯤ ꯈꯔ ꯑꯃꯗꯤ ꯍꯧꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯔꯦ ꯑꯗꯨꯒ ꯆꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯍꯟꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯕꯗꯣ ꯑꯣꯇꯣꯗ ꯍꯟꯗꯣꯏꯅꯦ ꯑꯗꯣ ꯑꯣꯇꯣꯁꯤꯗꯤ ꯃꯥꯟꯗꯤ ꯃꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯐ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯁꯤꯒꯩ ꯀꯥꯏꯅꯔꯁꯦꯅ ꯊꯝꯃꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯔꯨꯝꯗ ꯍꯜꯂꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯈꯤꯕꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ